ꯑꯩꯈꯣꯏꯅ November tang 15 December ki tang 10 phause malemgi oina International Fortnight Observation Protesting Violence Against Women hadan nupi angang singi mayokta Minei Chathaba gi kanu mayokta lepa thakai palan haidana khoise observation da saru yar eko aduga ngasai gi observation sigi manung saista hojiki amna haitare tabada nungai taba thodo wato khudam moina ngasi khoina kanu kampokpi amasung sigi kanu Saparmaina police station na konba police station anis da thokiba incident ga mari leinana khoise lakpasi tasengna Manipurda handak maraksi handak ki sahi gi oina aduga specially handak ki hafta sida fortnight observation manung sida nupi si matomdang hatpana tana masa yauna imung manung sida masa ga kono nupa sina matu masa halak pase masi yamna sathiba duga yam tamthiba su oido masi kaidai tholak pano kamai tawno haiba sang kupna thijal hau duna akoi matung tabada sigumba mayam singje tholak tanaba koi apunna thingmina dragadi yararoi haibegi wakolon dus miyam da phungdokpa along with the media na su mateng pang kan se miyam ta khangalaga thodok se smaina thokpani habdi crime tawriba criminal natraga husband si kari problem leibai nu sel ton begira natraga drug cha begira natra yu thak begira natra kari marangi nupi angang hat pangama ibano magi nupi macha hat pangama pa haibase tasengna haradi amna loirabani aduna smai sum halak pa taragadi Manipurda yamna kaimda su thinghodra sum hat pase sum carry on tawragadi continuation sum chathara ani aduga khunai sida nupi si adum haitare mang khiba yabagi phibam amdu su lei nupi mayum panba kirakani masa pokpo kirakani aduna akoina observation siga mari leinana asiguma thodok thokpham sing sida koi ngarang su nahan su chali ko tongan ba thodok sing khangabokta gi mayum pan giba koi ke kare haine kakchingda adagi hairokta nupi masa angang ama police oiba amana kano izat manghanba smai tawdana mafam khuding makse khoi yari makai maka sathagini aduga masi akoi apun bagi oina findings myam singje tasalakanda khoi kamaina sarkada khoina pressure piraga haibadi lobby tawrakanda da akoi policy planning to hodrabadi tawdaba taragadi si sum continuation tawra ani aduna khoi yam akoi se unite tawrakanda da sarkar haibleite gobam adagi civil society haibleite akoi society sida koi punna himinari banina koi punna nupi angang si punna kanmina si haiba wakhalonda akoina si mafam sida si observation ga mailenan lak